Ingagi kuni panba yaifaraba thangja numit asida Kangla Facebook group amadi International Salam Student Association anina sinja langjaduna pangthokjariba mamalon mingtholaba mahiroshingi manabi bagi thorum asida pampaki leiting oibiriba hairubadasu harau harauna yabirakhiba ikai khumnajariba oza ming oina panjarabada Professor CH Ibohol Mitei Director CESDNU Thagatpa Fongdokjari Mathangda ikai khumnajariba oza ming oina panjarabada KH Major Chairman KM Blooming Higher Secondary School Khangabu Pusu Thagatpa Fongdokjari Mathangda ikai khumnajariba oza ming oina panjarabada Ahebam Romel Principal Diet SCERT Busu Thagatpa Fongdokjari Mathangda Ikai khumnajariba oza ming oina panjarabada Khangabam Ibochauba Social Worker Busu Thagatpa Fongdokjari Iroiloibada Ikai khumnajariba oza ming oina panjarabada Angomcha Araba Advocate Busu Thagatpa Fongdokjari Loina da ngasigi thoram asibu loiba fawba saruk yabiriba oza sing marup mapang iche mahiroising busu Kangla Facebook amadi Ishagi Mahut Sinjaraga Thagatpa Fongdokjari amadi ngasigi thoram asibu maya pumba khanghanabagidaba achauba thodang lobiriba mediagi ichilinaw singbusu Thagatpa Fongdokjari aroibada thoram asibu pangthoknabagidama angamba selgi mating pangbirakhiba amadi thongna hapirpa singbusu Kangla Facebook group amadi International Salam Student Association gi Mahut Sinjaraga Thagatpa Fongdokjari yaifere